Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau punba kholawgi update gi lokhocherke nung thomba yaba thomdatnaraba matunga Zomi ga Hmarga Kuki ga paisana yasinnakre lamlai 360 gi update gi lokhocherke Sisipurda Mar Student Association na thamkhiba total shutdown handokre Manipurda thokiba irangi trial Guwahati da chathari Supreme Court Manipurgi state economy fagat hannaba angamba thakta hotnagani amadi Bharat Sarkarna thuba matamda Manipurda mausagi punsida hanjilaknaba kanna hotnari Union Finance Minister Thiba khangdana lairiba Luangthem Mukesh pung 12 gi manungda imung manunggi miyoisingda sinabiu JC against the missing of Luangthem Mukesh Yaikoma news tagi lokhocherke yausang kumhaibu nongmai kapnaduna igi ikhengna holi sanasi haiduna Kuki na Meiteiteida Atamna na signarakli Kuki khulai paiba singi thawong asi thabak leitaduna mapagi mathunda chaina thin chanai haibaduga chap manarabra Yaikoma news tagi lokhocherke Imphal West District ki Wangoi Police Station gi manung chana laiba Haureibi mayai lekaidagi KCPPWG gi kedar ama police na masagi yumdagi fagatpa ngamkre Police na farba miyoy adugi maming Laisram Tomba sing 36 kawi hairi